hꯧjik mayam tan takpa hore yengse koigi fi ma chela kanum tang thabi jugar ni se desi jugar ai do si de ib no na tawrage ib se ina yam pam ko ib black du Sangranti gi nong ma panba akoi ni ga mari leina na koi aruba picnic ngasi tawbi da makta koi aiga aigi isini pa ma ga jeungse somna jengau na isini pa ga koi kanna shopping tawbagi shopping na te ko marketing tawba thoi ngasi gi picnic se koi kaino ni kaino ni yerum moina tawse na haram dagi yana gidra aduna koi hoji tan ga hawai thong ma ga tare adu hoji mayam da koi mato karam na koi gi asigi program asi pangtok kai badu koi mayam da koi video gi kutang da mayam da koi miyeng ta halake mayam matang yengsi aina hujik dai base pathakan de mafam dune pathakan de gi fajar mafam asi mayam da yenghan ge pathakan de gi bazar su mayam da tum ai ngami ba makai yenghan na bo hona rake mayam miyeng ta bisi mayam aina hujik dai base pathakan di kaino tani station dani asi da je song thai se pathakan di ai base Karimganj district tani do koi hojik bazar da chatpai da makta som sai siga chatu mi ko som da gi lambi hana sida lambi ma leram du lambi do thingjan gra duna hojik som mai gai degi akoina ngasi gi marketing koi gi ngasi gi tan kha hobai gi potlam sing leiba chatli bane mayam adum miyeng ta bisi yamna phajaba pham ni Pathakan di gi railway station asi thaina aina sei traw mangling da asi ga aina neiram bado asi paw ni sangi mayam asom dana som salaga na Karimganj masi direct Karimganj phangnu Karimganj sai mafap do adu phangdoi ne mayam adum mathang miyeng ta bisi koi Pathakan di gi bazar da changjal la asi koi hojik pot leiba haurage aina ai ga ai sini fa kanna tanari kai leiba ya baina sidai oina lawro se ra sidai oina lawgo doi di je ngo mafam de kai lawbo ya baina sida loi leire se yong se sida loi leire na kai lawdoi ba do nang hairo finally akoi fosei lawrage hawai thongbada changada potlam sing koigi alu tulu ama koigi hoji asida ai kano chuno thabi lawgi si ko hoji horen salad tawbai ne thabi lawsi mula lawgadra salad da gajar somda gajar leire koigi asi salad sin ko horen mari bagi ko numidang koigi punna kano tawgasi sabji je yamna hong mafam ni ko ado mayam mathang adum video se ai hapjarake mayam da koi kari pochei lawbo khotpa do ado ngasi gi picnic se koi yamna nungai dodi mal koi gi tan gi picnic ni ko tan oina tawre koi gi vegetable kano koi gi non veg yaudre koi gi veg oina dum ngasi honarage non veg si chamal lana koi chaningatre ado tomato lawro ada kg lawjalo kg ama makai do koi gi asina Pathakan di gi sorok ni ko si Pathakan di gi sorok ni asomdana khum yon ma leira ni somdana koi gi yen yon ba somna su yen yon ma dukam ting som leire se ado yen di cha roge yen di chamal lana chaning atra bani ado mayam mathang adum koi video se semjarake mayam ni yeng ta bi se somna kai sing leire somna sing kyam log ga no okay law chanam log de ba koi keno di vegetable lawbo lore hoji koi ata ga tan hobagi ne ata ga koi gi hawai ga thaw ga du da ngai re sidai gi lawdo mi ko ma changre una ana ata odi sidai gi ata lawraga si mai dukan se wholesale dukan ni yamna chaw dukan ni ko se oi puna makhal mathel gi pose loi phangani kana kari gi mathau ta pot puna ata ga thaw ni ko se ata thaw thumgadi hawai antra yamna phajaba pham ni mai dukan ni yam chaw dukan ni ko wholesale dukan ni se makhal gi pot loi phangani koina hojik dawri se yerum lawre yerum nipan ata kg kiano chuno kg ni ata kg ani adugi asina vegetable leire horen salad ugat ama matawbagi atai posei ni yumdagi dum koi kaino tawne du hojik kabuli chana onbai damakta ready koi gi uncle sina kabuli chana sina thongbagi horen ko fajana thongai raga koi ngasi gi
ꯄꯤꯛꯅꯤꯛ ꯑꯁꯤ ꯑꯩꯈꯣꯏ ꯇꯧꯗꯣꯏꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯁꯤ ꯉꯁꯤ ꯆꯥꯛ ꯆꯥꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯆꯥꯅꯕ ꯀꯧꯗꯦ ꯇꯟ ꯆꯥꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯇꯟ ꯆꯥꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠꯂꯝꯁꯤꯡ ꯄꯨꯝꯅꯃꯛ ꯂꯧꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯗꯥꯡ ꯃꯔꯤꯕꯒꯤ ꯑꯃꯨꯛ ꯂꯧꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯋꯥꯏꯟꯁꯣꯞ ꯇꯝꯅ ꯆꯠꯂꯤ ꯑꯗꯣ ꯌꯦꯡꯁꯤ ꯀꯔꯝꯕ ꯍꯤꯗꯥꯛ ꯂꯧꯕ ꯌꯥꯕ ꯍꯥꯏꯅ ꯑꯇꯥꯡꯕꯗꯤ ꯂꯧꯔꯔꯣꯏ ꯂꯨꯄꯥ 100 ꯇꯥꯕ ꯑꯣꯏꯅ ꯂꯧꯗꯣꯏꯅꯤ ꯀ꯭ꯋꯥꯇꯔꯗ ꯂꯨꯄꯥ 100 ꯇꯥꯕ ꯑꯗꯨꯒꯤ ꯑꯍꯦꯟꯕꯗꯤ ꯄꯥꯡꯒꯜ ꯂꯩꯇꯦ ꯄꯩꯁꯥ ꯊꯣꯛꯇꯕꯅꯤꯅ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯀꯦꯄꯥꯁꯤꯇꯤ ꯂꯩꯇꯦ ꯑꯗꯨꯒꯤ ꯑꯦꯅꯤꯋꯦ ꯖꯍꯥ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯩꯒ ꯅꯪꯒ ꯑꯩꯒ ꯏꯁꯦꯟꯒ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯀꯩꯅꯣꯒ ꯏꯕꯥꯏꯒ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯀ꯭ꯋꯥꯇꯔ ꯑꯃꯃꯝꯅ ꯎꯅꯒꯗꯕ ꯄꯣꯠ ꯄꯥꯏꯁꯜꯂꯒꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯁꯤ ꯉꯁꯤꯗꯤ ꯑꯥꯏꯕꯤꯅ ꯑꯣꯏꯅ ꯇꯧꯔꯒꯦ ꯑꯥꯏꯕꯤꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯕꯀꯣ ꯑꯥꯏꯕꯤ ꯕ꯭ꯂꯦꯛꯀꯗꯤ 그럼 합 엄마가 걷다 먹을 나오나? 액자 가스로네 액 합에 걷다비다 누나 그냥 포즈 그러지 않으네. ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯄꯤꯛꯅꯤꯛꯇ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯃꯌꯥꯝꯗ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯌꯨꯝꯗ ꯌꯧꯁꯜꯂꯛꯑꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯤꯛꯅꯤꯛ ꯇꯧꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯔꯦꯗꯤ ꯇꯧꯔꯒꯦ ꯑꯇꯥ ꯅꯩꯕ ꯈꯣꯠꯄ ꯑꯃ ꯇꯟ ꯍꯧꯗꯣꯏꯅꯤꯅ ꯃꯇꯝꯗꯤ ꯀꯨꯏꯅ ꯆꯪꯗꯧꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯒꯤ ꯔꯦꯗꯤ ꯇꯧꯔꯒꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯛꯁꯜꯂꯛꯑꯦ ꯌꯨꯝ ꯌꯧꯔꯕꯅꯤ ꯑꯩꯈꯣꯏ ꯑꯁꯤꯅꯤ ꯈꯨꯡꯒꯪꯒꯤ ꯄꯨꯟꯁꯤ ꯍꯥꯏꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯅꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯁꯦ ꯑꯇꯥ ꯅꯣꯏꯕꯁꯦ ꯑꯁꯤ ꯅꯣꯏꯅ ꯍꯩꯔꯣꯏ ꯑꯩꯈꯣꯏꯗꯤ ꯕꯤꯍꯥꯔꯗꯒꯤ ꯇꯝꯃꯛꯏꯅꯤ ꯈꯪꯉꯕ ꯑꯇꯥ ꯅꯣꯏꯕꯁꯦ ꯀꯃꯥꯏꯅ ꯇꯧ ꯀꯩꯅꯣ ꯄꯣꯠꯇꯣ ꯀꯩꯅꯣ ꯅꯪꯁꯨ ꯑꯇꯥ ꯅꯣꯏꯒꯦ ꯍꯥꯏꯔꯅꯦ ꯑꯁꯤꯗꯤ ꯍꯣꯔꯦꯟ ꯀꯩꯅꯣ ꯇꯧꯕꯗ ꯀꯔꯤ ꯁꯣꯏꯔꯒ ꯑꯗꯨꯝ ꯉꯧꯔꯒꯅꯦ ꯑꯇꯥ ꯅꯣꯏꯕꯒꯤ ꯅꯤꯌꯣꯝ ꯌꯥꯝ ꯂꯩ ꯑꯇꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯀꯨꯏꯅ ꯑꯩꯈꯣꯏꯒꯤ ꯅꯩꯔꯒ ꯃꯥꯁꯦ ꯊꯝꯗꯣꯏꯅꯤꯀꯣ ꯍꯥꯏꯗꯤ ꯑꯇꯥꯗꯣ ꯍꯣꯔꯦꯟ ꯇꯛꯄ ꯃꯇꯝꯗ ꯊꯣꯠ ꯂꯥꯎꯅꯕ ꯇꯟꯗꯣ ꯍꯣꯔꯦꯟ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯀꯟ ꯂꯩꯔꯗꯤ ꯇꯟ ꯆꯥꯕ꯭ꯔꯥ ꯍꯥꯏꯕꯨ ꯌꯥꯝꯃꯨꯛ ꯀꯩꯅꯣ ꯇꯧꯅ ꯂꯩꯗꯣꯏꯕ ꯑꯗꯣ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯇꯟ ꯍꯧꯗꯣꯏꯕ ꯂꯩꯔꯪꯁꯦ ꯁꯤꯗꯅꯤꯀꯣ ꯃꯌꯥꯝ ꯁꯤ ꯌꯦꯡꯍꯜꯂꯣ ꯂꯩꯔꯪꯁꯦ ꯌꯦꯡꯍꯜꯂꯣ ꯑꯩꯈꯣꯏꯒꯤ ꯂꯩꯔꯪꯗ ꯑꯣꯏꯅ ꯃꯩꯗ ꯑꯣꯏꯅ ꯉꯁꯤ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯅꯥ ꯑꯇꯤꯡꯕꯗꯣ ꯀꯕꯨꯂꯤ ꯆꯅꯥ ꯑꯇꯤꯡꯕ ꯁꯤꯗ ꯂꯩꯔꯦ ꯑꯁꯤ ꯖꯥꯕꯨ ꯖꯥꯗꯣꯏꯕ ꯈꯪꯗꯦ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯊꯥꯅꯦꯜꯁꯨ ꯌꯥꯎꯔꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯊꯥꯅꯦꯜ ꯑꯩꯈꯣই ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯟꯁꯤꯡ ꯂꯣꯏ ꯌꯥꯎꯔꯦ ꯃꯁꯤꯒꯤ ꯄꯤꯛꯅꯤꯛꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨ ꯃꯣꯏ ꯃꯥ ꯁꯤ ꯁꯣꯏꯔꯤꯁꯦ ꯁꯣꯏꯔꯤꯗꯣ ꯐꯖꯅ ꯀꯩꯅꯣ ꯇꯧ ꯒꯥꯖꯔ ꯁꯣꯏꯔꯤꯗꯣ ꯄꯨꯔꯥ ꯍꯣꯔꯦꯟ ꯀꯩꯅꯣ ꯇꯧꯕꯩ ꯃꯌꯥꯝ ꯆꯥꯕꯒꯤꯀꯣ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯈꯨꯠꯁꯣꯏꯅꯤ ꯇꯧꯗꯣꯏꯁꯦ ꯃꯅꯤꯄꯨꯔꯒꯤ ꯃꯅꯤꯄꯨꯔꯗ ꯆꯥꯕ ꯃꯅꯤꯄꯨꯔꯒꯤ ꯅꯤꯉꯣꯜꯅꯤꯅ ꯃꯅꯤꯄꯨꯔꯒꯤ ꯈꯨꯠꯁꯣꯏ ꯑꯣꯏꯅ ꯀꯩ ꯇꯧꯔꯦ ꯃꯣꯕꯥꯏꯜ ꯂꯧꯒꯦ ꯍꯥꯏꯔꯅꯦ ꯑꯦ ꯃꯣꯕꯥꯏꯜ ꯄꯄꯥ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤ ꯄꯄꯥ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤ ꯀꯩꯅꯣ ꯃꯣꯕꯥꯏꯜ ꯑꯇꯩ ꯂꯩꯇꯦꯅꯦ ꯏꯆꯥꯅꯨꯄꯥꯁꯤ ꯃꯣꯕꯥꯏꯜ ꯑꯃ ꯂꯩꯕꯤꯗ ꯌꯥꯔꯣꯏ ꯇꯧꯔꯤꯁꯦ ꯏꯆꯥꯅꯨꯄꯥꯁꯤ ꯃꯣꯕꯥꯏꯜ ꯑꯃ ꯂꯩꯗ ꯌꯥꯔꯣꯏ ꯑꯆꯧꯕꯗ ꯑꯣꯏꯔꯗꯤ ꯀꯣꯟꯗꯣ ꯑꯅꯤ ꯊꯣꯛꯅ ꯇꯧꯔꯗꯤ ꯑꯅꯤ ꯊꯣꯛꯅ ꯇꯧꯕꯗꯤ ꯑꯗꯨꯝ ꯌꯥꯔꯅꯤ ꯀꯩꯅꯣꯒꯨꯝꯕꯗ ꯑꯣꯏꯅ ꯃꯄꯥꯒꯤ ꯀꯩꯅꯣꯗ ꯑꯣꯏꯅ ꯇꯧꯔꯝꯒꯗꯕꯅꯤꯀꯣ ꯇꯧꯔꯝꯃꯗꯤꯅꯦ ꯍꯥ ꯐꯤ ꯁꯨꯕꯩ ꯀꯩꯅꯣꯗꯨ ꯑꯗꯨ ꯑꯣꯏꯅ ꯇꯧꯔꯝꯒꯗꯕꯅꯤ ꯈꯨꯗꯦꯡꯗ ꯈꯨꯗꯦꯡꯗ ꯑꯣꯏꯅ ꯅꯠꯇꯦ ꯃꯄꯥꯒꯤꯁꯨ ꯃꯥꯏ ꯄꯨꯈꯝ ꯑꯆꯧꯕ ꯂꯩꯌꯦꯕꯅꯦ ꯑꯗꯨ ꯉꯁꯥꯏꯅ ꯄꯨꯊꯣꯔꯛꯀꯦꯔꯥ ꯑꯗꯣ ꯎꯄꯨ ꯃꯊꯛꯇꯅꯤꯅꯦ ꯎꯔꯨꯞꯒꯨꯝꯕꯗꯅꯦ ꯈꯨꯗꯦꯡꯒꯨꯝꯕꯗ ꯄꯤꯛꯅꯤꯛ ꯆꯥꯕ꯭ꯔꯥ ꯍꯥꯏꯕꯨ ꯏꯃꯥꯏ ꯄꯦꯝꯃ ꯂꯣꯏꯔꯦ ꯁꯤꯗꯤ ꯑꯇꯥꯕ ꯍꯩꯕ ꯀꯅꯥꯝ ꯂꯩꯇꯕꯁꯤꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯅꯨꯄꯤꯅꯦ ꯈꯔ ꯂꯩꯔꯤꯁꯤꯡꯁꯤꯁꯨ ꯒꯙꯥ ꯅꯠꯇ ꯁꯨꯝ ꯍꯩꯇꯕ ꯑꯃꯨꯛ ꯑꯇꯥꯗꯣ ꯅꯣꯏꯒꯅ ꯃꯣꯏꯒ ꯆꯤꯠꯀꯅꯤꯀꯣ ꯅꯣꯏꯅ ꯀꯣꯟꯁꯦ ꯌꯥꯗꯅ ꯑꯇꯣꯞꯄ ꯀꯣꯟ ꯑꯃꯗ ꯑꯣꯟꯊꯣꯛꯑꯦ ꯆꯞ ꯆꯥꯔꯝꯃꯦ ꯑꯩꯅ ꯍꯥꯞꯄꯤꯁꯦ ꯅꯣꯏ ꯈꯪꯕ ꯈꯪꯗꯕ꯭ꯔꯥ ꯑꯁꯤꯒꯤ ꯂꯤꯃꯤꯠꯁꯦ ꯅꯣꯏꯅ ꯈꯪꯉꯣ ꯌꯥꯕ ꯃꯄꯥꯟꯗ ꯂꯩꯔꯛꯇꯕ ꯅꯣꯏꯅ ꯈꯪꯉꯣ ꯌꯥꯕ ꯆꯥꯔꯝꯃꯤꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯝ ꯆꯥꯔꯛꯇꯣꯏꯅꯤ ꯏꯆꯥ ꯅꯨꯄꯥꯅ ꯇꯨꯄꯤ ꯑꯣꯏꯅ ꯎꯞꯄꯤꯔꯦ ꯀꯩꯅꯣ ꯇꯧꯋꯤ ꯂꯤꯂꯥꯁꯤꯕꯨ ꯅꯪꯉꯣꯟꯗꯁꯨ ꯎꯞꯁꯜꯂꯨ ꯌꯦꯡꯉꯦ ꯑꯩ ꯐꯖꯔꯦ ꯌꯦꯡꯉꯨꯁꯦ
ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯊꯥꯅꯤꯜ ꯑꯩꯉꯣꯟꯗ ꯇꯨꯄꯤ ꯑꯣꯏꯅ ꯎꯞꯄꯤꯔꯦ ꯉꯁꯤꯒꯤ ꯄꯤꯛꯅꯤꯛꯁꯦ ꯅꯨꯡꯉꯥꯏꯗꯣꯔꯤ ꯐꯦꯃꯤꯂꯤ ꯄꯤꯛꯅꯤꯛꯅꯤ ꯑꯩꯈꯣꯏꯁꯦ ꯑꯁꯣꯝꯗꯅ ꯃꯩ ꯀꯟꯅ ꯍꯧꯒꯠꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯁꯤꯗꯅ ꯍꯣꯔꯦꯟꯒꯤ ꯏꯟꯁꯥꯡꯒꯤ ꯍꯋꯥꯏꯗ ꯍꯥꯞꯀꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯅꯪ ꯁꯂꯥꯠꯇꯨꯗꯤ ꯀꯥꯏꯌꯣꯅꯦ ꯁꯂꯥꯠꯇꯨ ꯑꯝꯇ ꯍꯥꯞꯄꯧꯒꯦꯅꯦ ꯁꯂꯥꯠꯇꯣ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯍꯥꯞꯇꯦ ꯁꯂꯥꯠ ꯄꯨꯊꯣꯔꯛꯑꯣ ꯁꯂꯥꯠ ꯌꯦꯡꯍꯟꯒꯦ ꯁꯣꯝꯗꯅ ꯁꯂꯥꯠ ꯂꯩꯔꯦ ꯁꯂꯥꯠ ꯁꯖꯥꯏꯔ ꯊꯝꯈ꯭ꯔꯦ ꯍꯣꯔꯦꯟ ꯆꯥꯕꯒꯤ ꯍꯣꯔꯦꯟ ꯆꯥꯔꯝꯗꯥꯏꯗ ꯊꯣꯛꯂꯒ ꯑꯗꯨꯝ ꯆꯥꯗꯣꯏꯅꯤ ꯁꯣꯝꯗꯅ ꯍꯋꯥꯏ ꯊꯣꯡꯕꯗ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯇꯥ ꯅꯩꯔꯒ ꯊꯝꯈ꯭ꯔꯦ ꯇꯣꯠꯂꯒ ꯍꯧꯖꯤꯛ ꯔꯦꯗꯤ ꯃꯩ ꯍꯧꯒꯠꯈ꯭ꯔꯦ ꯑꯗꯨ ꯃꯌꯥꯝ ꯃꯊꯪ ꯃꯊꯪ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯑꯩ ꯍꯥꯞꯆꯔꯛꯀꯦ ꯀꯩꯅꯣ ꯕꯣꯅꯣ ꯁꯣꯅꯣ ꯐꯣꯇꯣ ꯀꯩꯅꯣ ꯑꯃ ꯀꯩꯅꯣ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯇꯨꯄꯤ ꯎꯄꯤ ꯀꯟꯅ ꯐꯖꯔꯦ ꯀꯩꯅꯣ ꯀꯩ ꯇꯧꯒꯦ ꯍꯥꯏꯕꯅ ꯑయ్ꯌꯥ ꯍꯧꯖꯤꯛ ꯃꯌꯥꯝ ꯇꯟ ꯇꯛꯄ ꯍꯧꯔꯦ ꯌꯦꯡꯉꯨꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤ ꯃꯆꯦꯠꯂ ꯀꯩꯅꯣꯝꯇꯪ ꯖꯨꯒꯥꯔꯅꯤꯁꯦ ꯗꯦꯁꯤ ꯖꯨꯒꯥꯔ ꯍꯥꯏꯗꯣ ꯇꯟ ꯇꯛꯄꯒꯤ ꯃꯀꯣꯛꯇꯣ ꯑꯁꯤꯅ ꯋꯥ ꯑꯁꯤꯅ ꯌꯥꯡꯉꯦ ꯍꯥꯏꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯄꯤꯛꯄ ꯇꯟ ꯇꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯔꯨꯜꯗꯣ ꯎꯇꯣꯡꯗꯣ ꯃꯌꯥꯝ ꯆꯥꯕꯩꯗꯃꯛꯇ ꯔꯦꯗꯤꯗ ꯂꯩꯔꯤꯅꯤ ꯌꯦꯡꯉꯨꯁꯦ ꯃꯌꯥꯝ ꯆꯥꯔꯒꯦ ꯍꯥꯏꯅ ꯂꯩꯔꯤꯃꯤꯁꯦ ꯍꯣꯏ ꯀꯩ ꯆꯥꯏꯅꯣ ꯍꯣꯏ ꯑꯇꯥ ꯑꯍꯤꯡꯕ ꯆꯥꯅꯨ ꯐꯠꯇꯦ ꯈꯥꯡꯁꯨ ꯑꯥ ꯂꯩꯔꯦ ꯏꯃꯥ ꯃꯅꯤꯡꯗ ꯂꯩꯔꯦ ꯈꯥꯡ ꯍꯋꯥꯏꯁꯦ ꯀꯥꯝꯕ ꯌꯥꯔꯦ ꯏꯚꯥꯏ ꯀꯥꯝꯕ ꯌꯥꯔꯦꯕ ꯍꯋꯥꯏꯁꯦ ꯀꯩꯅꯣꯗꯤ ꯍꯋꯥꯏꯁꯤꯗꯤ ꯊꯣꯡꯕꯗꯣ ꯀꯨꯏꯅ ꯆꯪꯉꯣꯏꯅ ꯏꯕꯥꯏ ꯌꯥꯔꯗꯤ ꯌꯦꯡꯉꯨ ꯀꯕꯨꯂꯤꯅꯤ ꯊꯨꯝꯒꯤꯗ ꯍꯥꯞꯆꯜꯂꯣ ꯏꯕꯥꯏꯅ ꯊꯨꯝ ꯍꯥꯞꯄꯨ ꯍꯥꯏ ꯍꯧꯖꯤꯛ ꯊꯨꯝ ꯍꯥꯞꯄ ꯀꯥꯝꯃꯣ ꯍꯥꯏꯔꯣ ꯐꯔꯦ ꯀꯥꯝꯃꯣꯁꯦ कुकरनिने ꯀꯨꯀꯔꯗ ꯆꯨꯅꯨꯅ ꯊꯣꯡꯒꯦ ꯍꯥꯏꯔꯅꯤ ꯗꯤꯄꯥꯔꯠꯃꯦꯟ ꯂꯣꯏ ꯈꯥꯏꯗꯣꯛꯅꯔꯦ ꯇꯟ ꯍꯧꯕ ꯗꯤꯄꯥꯔꯠꯃꯦꯟ ꯑꯩꯅ ꯆꯥꯕꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯂꯩꯔꯦ ꯁꯤ ꯑꯩꯈꯣꯏꯁꯨ ꯌꯥꯎꯈ꯭ꯔꯦꯅꯦ ꯇꯟ ꯇꯛꯄ ꯌꯥꯎꯈ꯭ꯔꯦꯅꯦ ꯃꯥꯁꯨ ꯐꯤꯅ ꯑꯗꯨꯝ ꯐꯤꯅ ꯅꯝꯃ ꯅꯝꯃꯒ ꯑꯗꯨꯝ ꯐꯤꯅ ꯅꯝꯃ ꯅꯝꯃꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔ ꯏꯟꯗꯤꯌꯥ ꯃꯦꯞ ꯃꯥꯟꯗꯣꯏꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩꯒꯤꯁꯦ ꯏꯟꯗꯤꯌꯥ ꯃꯦꯞꯀꯤ ꯃꯑꯣꯡꯗ ꯗꯨꯀꯥꯟꯒꯤ ꯅꯠꯇ꯭ꯔꯕꯅꯤꯅ ꯅꯠꯇꯦ ꯑꯇꯥꯂꯪꯅꯤ ꯃꯥꯏꯁꯦ ꯀꯩꯅꯣ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗ ꯑꯪꯅ ꯁꯣꯝꯗ ꯁꯤꯔꯦ ꯄꯣꯠꯁꯦ ꯂꯨꯝꯗꯕꯅꯤꯅꯅꯦ ꯏꯟꯖꯥꯡ ꯏꯁ ꯄꯨꯔꯥ ꯀꯩꯅꯣ ꯇꯥꯈ꯭ꯔꯦ ꯑꯩꯁꯦ ꯆꯥꯔꯤ ꯀꯨꯅꯥ ꯅꯥꯏꯈ꯭ꯔꯦ ꯑꯩꯒꯤꯁꯦ ꯍꯧꯖꯤꯛ ꯑꯍꯥꯟꯕꯒꯤ ꯇꯧꯔꯤꯃꯤꯅ ꯀꯩꯁꯨꯝ ꯀꯥꯏꯗꯦꯗ ꯑꯗꯨꯝ ꯌꯥꯏꯑꯕ ꯃꯤꯉꯣꯟꯗ ꯍꯥꯞꯄꯗꯤ ꯇꯣꯛꯈ꯭ꯔꯣ ꯑꯍꯥꯟꯕ ꯍꯥ ꯅꯀꯣꯛꯇ ꯍꯩꯖꯜꯂꯦ ꯀꯔꯤ ꯍꯣꯏ ꯑꯩꯉꯣꯟꯗ ꯄꯤꯔꯣ ꯑꯁꯤꯒꯤ ꯉꯥꯛꯇꯪ ꯐꯝꯒꯤꯅꯨ ꯉꯥꯏ ꯅꯣꯏꯁꯨ ꯄꯪꯂꯥꯡ ꯂꯥꯡꯁꯜꯂꯦ ꯑꯃꯁꯤꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯀꯣꯏꯆꯠ ꯆꯠꯅ ꯑꯁꯣꯝꯗ ꯑꯃꯨꯛ ꯆꯠ ꯑꯁꯣꯝꯗ ꯑꯃꯨꯛ ꯆꯠ ꯑꯩ ꯆꯥꯖꯒꯦ ꯑꯩꯒꯤꯁꯦ ꯅꯣꯏ ꯆꯥꯖꯧ ꯃꯑꯣꯡ ꯏꯁꯇꯥꯏꯜ ꯇꯛꯏꯃꯤ ꯑꯩꯒꯤꯁꯦ ꯐꯥꯏꯅꯦꯜꯂꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯄꯤꯛꯅꯤꯛ ꯆꯥꯕꯩꯗꯃꯛꯇ ꯔꯦꯗꯤ ꯑꯣꯏꯅ ꯂꯣꯏꯔꯦ ꯑꯁꯣꯝꯗꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯆꯅꯥ ꯊꯣꯡꯕꯗꯣ ꯍꯧꯖꯤꯛꯄꯨ ꯖꯅꯋꯥꯔꯤ ꯊꯥꯅꯤꯅ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦꯀꯣ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔꯅꯤꯅ ꯑꯁꯤ ꯑꯁꯣꯝꯗꯅ ꯁꯂꯥꯠꯇꯨ ꯂꯩꯔꯦ ꯁꯣꯝꯗ ꯇꯟ ꯑꯩꯈꯣꯏꯁꯦ ꯌꯦꯡꯉꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯊꯥꯏꯅꯒꯤ ꯏꯄꯥ ꯏꯄꯨꯅ ꯆꯥꯔꯝꯕ ꯑꯩꯈꯣꯏꯒꯤ ꯂꯥꯗ ꯆꯥꯕꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯔꯤꯀꯣ ꯃꯌꯥꯝꯁꯨ ꯆꯥꯕꯤꯌꯨ ꯂꯥꯗ ꯆꯥꯕꯤꯌꯨ ꯑꯁꯣꯝꯗ ꯑꯉꯥꯡꯁꯤꯡꯁꯨ ꯂꯣꯏ ꯂꯥꯗ ꯄꯤꯖꯔꯤꯁꯦ ꯑꯁꯤ ꯇꯝꯕꯤꯔꯤꯃꯤꯁꯦ ꯑꯉꯥꯡꯁꯤꯡꯗꯀꯣ ꯅꯣꯂꯦꯖ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯥꯗ ꯆꯥꯕꯁꯦ ꯌꯥꯝꯅ ꯐꯩꯀꯣ ꯃꯌꯥꯝꯁꯨ ꯂꯥꯗ ꯆꯥꯕꯤꯌꯨ ꯌꯥꯝꯅ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯅꯦꯆꯔꯦꯜ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯍꯧꯁꯥꯒ ꯌꯥꯝꯅ ꯅꯛꯅꯅ ꯂꯩꯔꯤꯕꯅꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯃꯊꯪ ꯌꯦꯡꯕꯤꯌꯨ
Noi oba jeng. Noi oba. Noi kai pirauge. Haubra hairo. Haubra. Kumau masa. Fazana kumu haubra haiba. Hawi hawi. Thadoi haubra. Hawi. Hawi. Jeng se. Akhoi gi jeng akhoi laga lada oina akhoi di jeng. Asi mathau taise angang nga tambi mathau taise lada chaba ido. Akhoi gi yamna afaba natural gi oiba. Akhoi ngasi gi akhoi gi one time plate ta ga chaba se yam phatte ko. Aduna akhoi di angang sing da akhoi ngami ma kai la gum ba da oina pijabiyo. Nang charo ko. Cha iba ai hore. Iba di wali hai binina. Ai kitang wale ngal le cha ge noi myam pelaga ai gi di nuai doim. Hore. Sasalu. Hore. Cái nó mi khum đó. Cái răng rồi. Cái bún nó chạy đó. Có không biết. Sasalu ibo. Sasalu na sa do na yang kang ano. Na yang. Ma'am how bra? Hore. 탐드리에 이제. Xin là khoi isia. 아도 하나 섬겨줘. Xin là khoi isen cái ai ta ai isen ni pa gi cái nó này có. La da ne sa le loi ba muong da khoi machine ai gi saru. Yang sini. Xin là hinjang này đấy, xin là ngasai gi hawai thong ba do. Ngasi gi picnic se. Yam na nungai. Khoi family picnic ni ko. Khoi pun na sin na. Thai mi na ba se yam nungai. Ba cái này được. Adu ngasigi akhoi nungairaba mikup ase akhoi matang asida losenjarake mayam support tabe mathang achu ai asigum laba video mayam ama mayam da share tabjarake masi hairaga ngasigi video asi matang asidai losenjarake.